ngasi phongkiba tongan tongan Manipuri siphongsing amasum thokiba thawdo wathoksing digi maru oibe I pausing khonga saraga Manipur top channel gi maikei digi myamna thamjagi ahanbada NPP gi president lakpada taramna oknaba flag yungna ba hotnaringai MLA laktuna mi phurambagi damak logi mateng logani National People Party NPP gi president amasu Meghalaya gi minister Konrad Sangma yauna party asigi political conference ama pangthokna bagi damak phiral yungna ba thawrang tawbuda Khurai Kendra gi MLA masamak laklaga NPP gi workers sing physical assault torakpa si khwaidi gi lebak thibani Khurai Kendra gi NPP gi intending candidate oidiba Laitonjam Jayanandana phungdorakli Khurai Konsam Laikai gi Singjoibi Mandapta pangthokiba NPP Khurai gi nomgi oiba political conference adugi mangoinana Paumi singa unaba mada Jayanandana hai hanadagi hauna NPP gi senior leaders sing yauna Khurai Kendra gi oina political conference ama pangthokani haina thawrang tawduna laikhrabani adubu Kendra sigi hauji MLA oidiba Laisangthem Susindrona ma kisu political conference ama walking distance ta silakpa haiba si fajaba wali miyamna pamnaba watkani masi silakpada kari sukai de maki raini adubo asumna counter to man mawong asidi NPP gi maikei digidi khak tawroi haidi makna makhata na phungdokhibada asoiba haiba asidi mipung kudimak lei adubo asoiba adu semdokpagi wakhalon thamdraga khatna sainaba mawongda tawba asi yamna nuaite Politics haiba si phuna sainaraga ngamba aduna miyam gi mihut oigedaba nati ingsikna leiba free and fair election ama oiba aduna marune haki thokiba thawdo odu lemna tokloi lawmaker ama oina law gi mathakta leiba yade haibadu khangangani party gi lusingba singda haiduna sapsaba law gi mateng lawgani haki amaromda NPP amasum BJP asi puna satminaduna lenga seminary bani maramaduna thawdo si awangba thakto wari sagani Khurai khakta Natana Kendra Khudingda asumna thokliba si matungda amuk hana thoaningde haina su phungdoki atopa pawmana mathau masakhangdaba contractor blacklist tawgadabani YDC wabaga AC gi manung sana leiba irong amadi haibong makongani ki marakta leiba maibam pali lambi asi kumsing English singani ga taraga teret ki ising isauna maram oidana sokhibadagi chathok chasin tawbi yadana ngasi phawba lerakli Hairiba lambi asi yamna maru oiba khul kya phawduna satliba lambi amani lambi asi khudong thiningai oire masibu semjin binaba ACC gi MLA amadi mari lenaba department dasu Youth Development Committee YDC irong ti hangunna ngasi phawba haiduna lakli adubu thabak oina onthok pirakpa leitri haina committee gi president MD Fazur Rahmana khuyek piduna thadurokpa serol amana phongdorakli serol asina makhatana hairiba lambi asi Pradhan Mantri Sarak Yojana gi miyeng makhada package number 0851 aduga sahi manga gi maintenance oiribani miyam gi lifeline oiriba lambi asibu sembiyu haibada mana panglaba mamitang ba amagum laithokpa si miyam bu kadisu leitana khanmani English ngani ga taraga taretagi ngasi phawba phibam soktuna laklaba satpa thokpada aduki matik khudong thiningai oiraba mafam asi ngasi phawba sembidaba haibisi masibu sembinaba yengsinminaba kanasu leitre haibani haini supali atopa pawmana ILP gi pass pairam daba nan local yankhairom JCILPS na police ta khusinakre Manipur inner line permit system san handuna nan local singa Manipura sanglakpada piriba ILP gi permit paibara amasum pairagana renew tawribara haibigi matangda yengsinnabagidama ngasi JCILPS ki thaumisingna Imphal gi Masjid Road leiba na local singi mathakta drive sathakre ngasi ayupung mapandagi taraga mathoi fawb sathakiba drive aduda ILP gi permit supai paidana na local kun aduga pass pairaga matam sana renew tawdaba na local yankhairom thengnaki hairiba na local singasi JCILPS na lokot pamtokpa thabak lokot naba city police station na khusinakre sohaidi hiramasi gi matangda JCILPS ki convener BK Moirangsa na phungdorakpada Manipur ILP satnare hairabasu masigi satna loncha sing adu lainga na mapung fana satna hanba ngamdre masigi mayek laraba khudam oiba
टेम्पररी पास हाइबसी नुमित तरागा मंगानी खक्तगिनी अदुबो नुमित तरानी सुरगा रिन्यू तौगदबा अदु सही अमा फागदरब फावबा रिन्यू तौदुना लेरंबा अयाम्बा ओइरी हाइन सुपल्ली अतोपा पाव मनमो अंताज खान बीजेपी दगी सही तरुक तंथोखरब मतुंग पार्टी दा अमुक यावरकपदा लिलोंग मंडलदा खंगलंबा लेते अहमद अली बीजेपी बु नुंगसीजबदगी अमदी पामजबदगी पार्टी असिदा संगलकपु खुदिमक तारान ओइ अदुबो एंटी बीजेपी नि हाइदुना पार्टी असिदगी तंथोखरब लिलोंग एसीगी एमएलए अंताज खाना बीजेपी दा अमुक हन संगलकप मतमदा बीजेपी लिलोंग मंडलदा खंगलंबा करीमत लेते हाइना मंडल असिगी प्रेसिडेंट अहमद अली ना पाउमिसिंग फोंदोखरे लिलोंग लेबा बीजेपी लिलोंग मंडल की ऑफिस नंगसी पांगथोक पावगी मिफम अमदा माकना मखा ताना हाय हौजिक हौजिक लिलोंग केंद्र की एमएलए वाई अंताज खान असी हौखिब कुमसिंग इंग्लिश सिंगनिगा तरागा तरे की मिखलदा बीजेपी की रूल एंड रेगुलेशन की आर्टिकल नंबर 25 पैरा नंबर 9 खुंगोनई एंटी पार्टी नि हाइदुना बीजेपी मणिपुर प्रदेश ना थोकपो ऑर्डर अमना सही तरुक तंथोखिबनी अदुबो लेबक थीबदी मंडल न फंगब रिपोर्ट अमगी मतुंग इन एमएलए अंताज खान नसी बीजेपी दा संगलकले हाइबा तारे हिरामसिगी मतंगदा बीजेपी मणिपुर प्रदेश ना मंडल दा खंगलकपसु लेत्रि हाइना पाउसिन सुमखाताना फोंदोरकली अतोप पाव मना बस मई सगलकपदा अंगांग तारागा निथोय यावना टूरिस्ट निफुगा मंगा सिख्रे नोंसुप थंगबा बगी एरियादा लेबा हाईवे अमदा अवांग थंगबा मिसिर दुनियादगी लाखिबा टूरिस्टसिंगना नमना तोंगलखिबा बस अमा मई साक्तुना मसेट मसेट केलकपदा अंगांग तारागा निथोय यावना यामद्रबदा मियोय निफुगा मंगा सिख्रे बस अदु मई सखलखिबा मतमदा मि पाइनरदुना बसदगी सोंथरखिबा मियोय तरेट हॉस्पिटल पुखतुना लेकनखि मियोय निफुगा मंगादि सिख्रे हाइना बल्गेरिया की इंटीरियर मिनिस्ट्री ना कन्फर्म तौख्रे बस अदु मतौग्रम न मई साक्तुना एक्सीडेंट मयोनखिबनो हाइबा हौजमकी ओइनदि सपसाना खंगमंगमद्रबसु मराइबक थीख्रबा बस अदुदा मई साक्पा हौरकलबा मतुंगदा नत्रगना मई अदु साक्तृंगै ममांगदा हाईवे बैरियर अमदा थेंजिनखिबा ओइरंबसु याय हाइना बल्गेरियर की ऑफिशियल सिंगनसु सिंगनबा फोंदोरकली मखा सथरकपोइना तो पाव मन इकोनॉमिक ब्लॉकेट वारोइसिन पुरकनाबो होनरी ऑटोनोमस डिस्ट्रिक्ट काउंसिल बिल 2021 असेंबली मिफमना खन्नदबगी मयोक्ता माइरोय लुप ऑल ट्राइबल स्टूडेंट यूनियन मणिपुर असुमना सिंगी डिस्ट्रिक्ट सिंग सथरखिबा इकोनॉमिक ब्लॉकेट ना माउगेट मयादा पोसै पुबु गरी सनीरोम पंदुन लेरी इकोनॉमिक ब्लॉकेट असी इंडिफाइनाइट नते सिंगी डिस्ट्रिक्ट खरदा ब्लॉकेट की ममी तादे अथुब मतमदा वारोइसिन पुरकनाबो होनगनी हाइना मिनिस्टर एन बिरेना फोंदोखरे ngasi se minister na phongdokhibada autonomous district council bill gi matangda economic blockade kauriba si mafam kharadani gari sathok chasin tawri autonomous district council gi caretaker chairman sing blockade asida yaude politician kharana irang sagat pani haki mitai schedule tribe list ta salhanbigi demand minister na hai manipur si tuan ma kanglup kuntra gani thoina khundabani schedule tribe list ta sanbigi demand asi lenga asina yaningdaba leiti adubo punamaksigi oina tungkoiba solution ama purakpa mathau tai kanglup amakhaki oina solution purakpa natabida punamaki oina honafam thoi huji social media da viral oiriba paw amana mayam gujarat thokpa thautu amane luhongadrubi kainya amana luhongdrungai mamangda exam thakre hairi kainya sibangi bagathariana phongdorakpada luhongbadi ngaibi yai sohaiki hairiba thaudu asi mahaki luhongbagi matam lepnaba loiraba matungda mahaki exam gi matam asi laukhthorakpani hairi hauji online da viral oiribi sibangi asi mahaki luhongbagi dress ka loinana gujarat ki university exam pangthokpa saktam singsi online da jiji viral oiri hain spalli adu me hauji ko inadi pauk se matang ase luisinjarage amasum pathok sagi bda soikiba lankiba yor sumem nangak pigani amasum matam gi maruibi pauk sing amte pijarake and thank you.